Ukhrul District SP na Kuki Militantsingda Mateng Pangsilli NSCN GPRN gi Wapham asi Aranbani Manipur Police Pawasi Kangleipaki Maira Pausedagi Lokhatjabani Ukhrul District SP waina Thaupuriba Karthikna Kuki Militantsingda Mateng Pangsilli haina NSCN GPRN na maral siragle Lalhoubasingda thadorokpa cherol amagi matungin mamang sahi 2024 gi December 19 da Shaktiman ani amade Pickup mini truck anida cheng amasung yum kupnaba jinga sing haplaga Wapham khunda CRPF kini haina thakhe adubu Wapham khun yobada CRPF na polam sing adu lobagi mahutta Kuki militant sani rom na ngairaga leirambaga loinana polam sing adu police yahondana thuna yangna lokthaki haire NSCN GPRN na siragliba maral asina makha taribade cheng amadi yum kupnaba jinga sing adugi makhada masak takthokaba polam kaya yaure thawong asina takpade Central Security Agency singna Kuki militant singda material sing amasung logistic support pire haiba taklay masida natana Kuki militant singi selak na balambi kaya su pire haina NSCN GPRN gi serola sina maral siragle amaromda Ukhrul District SP Karthikna Kuki militant singda Mateng pangi haina NSCN GPRN na maral sirakpabu Manipur Police ki maiki dagi yakhidrai hiram asiga mari lainana Manipur Police na microblogging site X da ngasi thadorokpa warolda NSCN GPRN gi Wapham asi Aranbani yumpham yaudabane Police Headquarter dagi lakpa directive ka loinana BSF amasung Kangpokpi District Police na haijarakpadagi 2024 ki December 12 da Wapham Kuki khulda BSF ki team chatpada Ukhrul District Police na guide pikhibani haire amaromda sahi adumaki December 18 da so BSF ki company ama Wapham da lainaba security barrack semgaliba sigi sinmi amasung masak mathum sing puduna truck sing satkibane maduda so Ukhrul District Police na security escort pikhibane maramaduna Manipur Police amasung Ukhrul District Police po mingsathia na ba sa tharagliba thawong asi afaba natte matungda mugana tawbigan haire